Bismillahirrahmanirrahim. Assalamualaikum maruk mapang isininaw sing ngasigi video asidi sulay Hudaybiyah amadi Bayt Rizwan masina chingba dawat Islam tabligh tawba Islam gi dawat karam haina tawi habsigi matangda video si semjabani Jikaida gi ahuba hijri gi taruk suba sahida Nabi Karim sallallahu alaihi wasallam Makkah Mukarrama dagi Makkah Mukarrama da satke haina wakhal tawre umrah gi damakta ihram setlaga Allah gi Nabi sallallahu alaihi wasallam umrah gi damakta ihram setle aduga loinana mahaka loinana sahaba gi achauba jamaat kanglup amusu thoglei hariba sahaba gi kanglup ching adugi masingdi lising amaga chamri chamanga sum haina takbiri adugi matungda makhoina Hudaybiyah hariba mafam Hudaybiyah basi guham gi mamingni hariba guha adugi maming chatpa maramdagi hariba guha adudagi lauraga makoi gaw khungang adugi manak aduagi lamsing adu Hudaybiyah haina maming chatlammi maming tholammi hariba guha si singam foyoramde Allah gi Nabi sallallahu alaihi wasallam gi mu'jiza makallamani hariba Allah gi Nabi sallallahu alaihi wasallam na famasi thunga ko tamda hariba guha si isingna thanki amadi sahaba sing amadi Allah gi Nabi sallallahu alaihi wasallam da masigi isinga se asina loina makana bapiki thakpa ko nanki moong asigumna Allah gi Nabi sallallahu alaihi wasallam na Muhammadu da yauraga lainangai gi damakta pothanangai gi damakta sem sare adugi matungda laire aduga loina na Allah gi Nabi sallallahu alaihi wasallam na Hazrat Usman gani radhiyallahu ta'ala anhu Makkah da thaki maramdi Quraysh ta masigi pawosi pinangai gi damakta abida Allah gi Nabi sallallahu alaihi wasallam Baitullah gi khana ka bada Allah gi damakta khana ka bada umrah tawballa I habise masi khanghan nangai gi damakta masida karigumba khatna chaina gadaba wafum aw phulaite khatna chaina nangai damakta lakbana te habisi khanghanli moong asigumna kufare Makkah singa wari sanaki Hazrat Usman gani radhiyallahu ta'ala anhuga madugi matamada Hazrat Usman gani radhiyallahu ta'ala anhuna Allah gi Nabi sallallahu alaihi wasallam harakpa khabar punna makpau punna makhoidul wena khangalammi madugi matamaduda Hazrat Usman gani radhiyallahu ta'ala anhu wasi nakalamada pawama sanduraklammi habidi kufare Makkah singasina kakthatlaga hatokre habisi habidi Hazrat Usman gani gi thawai laukre habisi masigi pawasi kha Allah gi Nabi sallallahu alaihi wasallam da hek thunglakpa Allah gi Nabi sallallahu alaihi wasallam na upambi gi makada phamlaga sahaba lakliba punna makado adugi punna makado da bayt laholle bayt tawre jihad ki damakta hariba bayt asibu Bayt Rizwan haina ming tholi masigi dagini bayt ki silsila bayt lawba na bayt ki silsila machatliba se masidagi Allah gi Nabi sallallahu alaihi wasallam nahan bahdoki bani moong asigum na masigi matungda aseng bapaw achum bapaw khangye habadi masigi Hazrat Usman gani radhiyallahu ta'ala anhu hatle na paw ama sandorak lebase masigi pawasi aran bani habasi sahaba sing amad Allah gi Nabi sallallahu alaihi wasallam na masigi pawasi aran bani habasi khange madugi matamaduda tanjaduda Quraysh na Suhail bin Amr kaubanu pa ama karigumba yana chi ama purai karigumba sharta khara iraga hare bachi adida sharta khara irai aduga yana si haina Allah gi Nabi sallallahu alaihi wasallam mangda thamnare adugi matamaduda Allah gi Nabi sallallahu alaihi wasallam na hari bachi adu dayare haini iki hari bachi inari ba se masigi chi se chahi taragi orami madugi chi adu da iriba ahan ba sharta singadu gi manung dagi ahan ba sharta di masini musalman handaki lakliba habadi Allah gi Nabi sallallahu alaihi wasallam amadi sahaba lising amaga chamri jamga umrah tawgane haina ihram sitlaga lakliba se masi loina mak hankigada bani ahan bada iri basi moina ani su bada iri basi mathang chahin lakpa matamda habadi mathang chahi umrah gi lakko matamda nakhoi numit humni dagi hena mafam masida laibiya roi habadi Makkah da laibiya roi numit humni dagi hena nakhoina lakpa matamda khulai ama phuloi na rakpa roi karigumma nakhoina khulai loina rakpa tare na sada hapchalakpa tare adu betare gadi hariba khulai ado koi cover dagi satok pe aroi makhum hangdorak pe aroi habidi hana thang punarambasi thang asi hafam ama yawe ba hariba hafam droi satok tabida thang ado hapchal laga purakadabani maong asigum na mari suba sarta di masini
Makkadagi karigumba Musalman kanagumba Musalman amapho Madinagi maikaida puraga chatkiba yaroi. Mawong asigumna karigumba Musalman Makkada laiba pame adu iba taragadi maduda thingbasu yaroi. Mawong asigumna karigumba Madinadagi Makkada Musalman ama lakle adu iba taragadi hairiba miyoy dusu thingba yaroi. Mawong asigumna hek Makkadagi Madinagi maikaida chatkiba tare adu iba taragadi nakhoi Madinagi maikaidagi haibadi Makkada lakliba miyoy ado Madinagi maikaidagi nakhoi na tanthorakadabani. Masigi sarta mayam asi Musalman singi yiknaba sarta haibadi Musalman singi yamna amang boygida badumba sarta singoirami hariba sarta se masi Musalman gi haibadi masigi che se sula se asi Musalman singi mayok toirami sam samna hairabada masigi che se masida Allah gi Nabi sallallahu alaihi wasallam na yare haina dastakat sign torami taubatabu Allah ta'ala na masigi sula se masigi yana che se asigi maming asiu phata haina mai pakpa haina maming tholami. Mawong asigumna hairiba khongchat asida surah Fatiha Allah gi maikaidagi Allah gi Nabi sallallahu alaihi wasallam gi maikaida tharbi rakhi. Mawong asigumna hairiba mayam asi sahaba singda nafu safuda Allah gi Nabi da sain tahonbagum oiba mawong asida Hazrat Umar radhiyallahu ta'ala anhu amadi sahaba sing aduki matik nungai na de saunarami hariba matam masida Hazrat Umar na Allah gi Nabi sallallahu alaihi wasallam da hangatlammi ya Nabi Allah ikoi sa aduki matik solabra ikoi de karigumba amapho makoi ga lan sot na bangam bagi pangal laitrabra ikoi lan thena se na Allah gi Nabi da hanglatlammi madugi Allah gi Nabi sallallahu alaihi wasallam na madugi paukhum moina hairaki masi Allah gi hukum ni ai ya apamba natte Aikoigi masida haibadi ikoigi tungda lakadaba matam masida ikoigi hariba sula che yana che se asida mai pakpa kaya arot padalai masi Allah khakna khangi koina soi dana mai pakani haibasi masi Allah gi Nabi sallallahu alaihi wasallam na sahaba singda pautak pirammi. Mawong asigum na masi pautak asi sahaba singna tabadagi loinamak yanaki loinamak mabukchen haraunaki haibadi hana makoina saugatlaga natta wakan khalamba do madugi loinamak ado Allah gi Nabi gi masigi wahai asidagi chamthoki makoi gi thamoi adu. Mawong asigum na makoi maduda salen ki haibadi ihram seloramina ihram hangdokku matamda makoi gi wajib oi salen ba qurbani tawba moram masing makoi loina qurbani tawraga mafam madudagi hanki nakalla madana Islam ase aduki matik hariba sula asi taunaraba matungda aduki matik chawkhalaklammi kyagi matik chawkhalallammi kyagi matik din sandollammi hai matamda masida olakhiba Musalman ase asi kaidaunungda amapho asumaina olakhidriba Musalman Allah gi Nabi gi punsida amapho Musalman oina changak pache changak khidriba hariba tanja asi phauda. Mawong asigumna hariba lamben hana kina dun lairamba lan tawbiya masida pha apharu laibiya na kina dun lairamba mayam ase masigi sula asidagi chahi tara ase karimta lan tawna daba masumai asum haina chatok chin tawna ba haiba asidai yana chema ina khibadagi mamun haibadi aman santi gi rasta lamben oirammeba karigumba hatpa chaiba amapho aki khang leiramdeba maram masina hariba tanja si khudong chaba lauraga Allah gi Nabi sallallahu alaihi wasallam na ayam dunia gi mafam khudimmak ta ning thau khudimmak ta che iraga din gi dawat tauge haibase Allah gi Nabi sallallahu alaihi wasallam na masi wa khana si khanki din gi dawat tauge haibase wa khanki masi wa khalla sigi wakallo lasigi matung inna Allah gi Nabi sallallahu alaihi wasallam na Hazrat Umar radhiyallahu ta'ala anhu bo ashima nami Najasi badashah Hafsa gi maikaida Najasi badashah ashima nami hariba nupa ase masi Hafsa gi ningthawa mani hariba ningthawa sigi maikaida Allah gi Nabi sallallahu alaihi wasallam masagi makut mubarak na iba dugum laba chethi ama thai hariba chethi se hek Allah gi Nabi sallallahu alaihi wasallam gi maikaida gi lakpani haiba chi khangmadegi hariba ningthawa se badasha Najasi badasha ningthawa sina Allah gi Nabi bu ijat tawbai changche chethi adu pawa matamda Allah gi Nabi gi adab kai khigani haina khanba maramdagi mahaki kursi mahaki phammada dre kumthra aga mahaki phammadure kumthra aga makhada lebak ta phammaga
mahakna chethi ado paki adugi matungda masagi thamoina haraubaga apambaga loina Islam da changaki madugi Allah gi Nabi sallallahu alaihi wasallam na hinglingai da mahaki maut oiki haribum ningthau adugi maut oiki mawang asigumna Wahiyya Kalbi radhiyallahu ta'ala anhu busu harkal nami kaw badasha adugun labar rumgi manakta rumda thaki rumgi ningthau amani harkal nami badasha habisi mahak asida thaki chethiama pura dalail galoinana habidi khudam pandam kaya galoinana ahanba Allah gi Nabi sallallahu alaihi wasallam na Nabi asing mani habisi khudam pandam sing piraga atopa mama mangna tharakiba Taurat Injil Zabur na chingba sahifa singda masidagi lauthola thoga Allah Nabi sallallahu alaihi wasallam na Allah gi Nabi se asing bani habisi masi sabit tauraga chedu da iraga thaki tawbata buhari baning thawada do Islam purakta mahaki ayabo irami mahaki wakallo loina makiloina mak Islam puning bagi apam phore adugi matamada mahak na masi wakalla si khalli habidi mahak karigumba Islam puraki bataragadi ayhak ase haki komna ki kungang singa sina ayaki phampam ase ning thaugi bada sa se asidagi tangbal asidagi ayhak so maksoidana lau thagani maram masina mahak masi wakalla se khanma maram na mahak Islam purakide mawang asigumna Hazrat Abdullah radhiyallahu ta'ala anhu महाकुसु कुसरा खसरो परवेज की जलान ईरान की मैकेदा थाकी कुसरा खसरो परवेज कौगनुपासी की मैकेदा निंथौनी हारिबासी ईरान की मसीदा थाकी मसीगी फटखिद्रबा मियोई नुपासिना अल्लाह की नबी सल्लल्लाहु अलैहि वसल्लम की मैकेदा की लागिबा चेथी अदुबु सगायरगा लंथोकि mawang asigumna masigi pawo sa Allah gi Nabi sallallahu alaihi wasallam da tama matamda Allah gi Nabi sallallahu alaihi wasallam gi machindagi masigi dua si thoki ya Allah mahakna ahaki che thiya si ngasi sagara ga lang thoki ba sugu mahaina mahaki saltanat mahaki ning thaugi sasola se masi busu machet ta na manghallu haiba sa Allah gi Nabi sallallahu alaihi wasallam machindagi masigi dua si tau Allah gi Nabi gi dua ni karam haina lian na tokani Allah gi Nabi gi duani liyama to pa bisi oi thokte mawang asigumna matam khara hauki batangairi masagi machanupa habidi khasro parwez hari baning thawasi gi machanupa na mahaki habidi sairu ya kawi hari machanupa si asina mahaki mapa sibu aduki matik tamthina haji mawang asigumna Hatib radhiyallahu ta'ala anhu bu ningthau misargi ningthau amadi Iskandariya gi ningthau da chethi thaki masigi matam masidasu Allah gi Nabi gi chethi ase Allah gi maikei de gi aduki matik mahak hari baning thau asida misara amadi Iskandariya gi ningthau asida aduki matik santi apamba Islam asibu apama phon ki madugi maramna mahakna Islam kubul taubatana tana Hazrat Hatib radhiyallahu ta'ala anhu aduki matik adab ihtiram tawraga pitara khidmat tawki adugi matungda Allah gi Nabi sallallahu alaihi wasallam gi damakta tofa khudon pot khara su pirakhi riwayat amadallai hairiba khudon pot sing aduda dinar lupa lisingama mawang asigumna Allah gi Nabi na chana ba fi jura kunnama su pirakhi haina amasung Hazrat Amr bin As radhiyallahu ta'ala anhu mahak asi amman hariba ning thawase masigi habadi Jaifar or amasung Abdullah hariba ning thaw ani sigi manakta thaki mahak adugi chethi duda aduki matik Allah gi Nabi sallallahu alaihi wasallam na mahak ase sing nabi ni habise hauki balarik sing amadi sahifa sing dagi dalil piraga khudam pandam sing piraga ibado madugi mayamadu para matamda makoi Allah gi Nabi sallallahu alaihi wasallam ase asing nabi ni achung nabi ni habasi khangmangam ki mawang asigum na makoi ani mak musalman oirakre adugi matungda hariba matam masidagi zakat ki mal khonjan bai base masisu ahaubo oiki habadi zakat ke mal ase han boin hariba matam masidagi khomjan bahuki habadi Jaifar hariba Amr bin As wallahi Nabi sallallahu alaihi wasallam na thariba mafam masidagi Amr bin As ta masigi zakat ki pesa singa je khomjan nangai gi damakta Allah gi Nabi no hukum tara khomjalan ki mawang asigum na Khalid bin Walid
Hariba miyoy ase hariba nupa si aduki matik matam masi phoba haibidi masigi matam tanja si phoba aduki matik musalman ni mayuk ta lepaga leiba akan ba adugum la miyoy am oirami gazwat ayamba gazwat singadasu hariba mahak ase aduki matik luchingba afauba commander am oirami kyagi matik fauba commander oirami hai matamda musalman singna lan ngamaklaba pot sing habadi kafir sing na chena khra matung da lan da lehaw pot chai sing ado lan ngam makanda lehaw pot chai sing ado khomjan bal lak laba matam maduda mahaki lashkar na tungnom dagi hamla tarak laga gazwai uhutta kafir singi khongpham halan laba makhong sing ado adugi makhong sing ado bu mahak na mak hena chesalan ki aduga makoina lan mai pak nangai gi damakta aduki matik sathina lan thinaki matam maduda musalman kaya su thawai thaki madugi aduki matik sathiraba Khalid bin Walid hariba commander miyoy ase masi hariba sulai Hudaybiyah sigi matungda masa matomta na Makkah dagi safar tawraga lai haibadi Makkah dagi mahak lengthora matungda Madina gi Mekkah laku matamda lambida Amr bin As hariba miyoy asiga thiengnare aji thiengnaba matamda masidai khangma me mahak asichu masigi paw asi tara male masigi chethi asi mahak ngondasu thungnaba male maram masina mahak Islam da changa ibu male haibasi Hazrate Amr bin As nasu masigi wakhal asi tawre adugi matungda hangnaraba thungnaraba matungda makoini mani ana Hazrat Khalid bin Walid nasu haire madudagi makoi animak laga Hazrat Khalid bin Walid ase matam masidagi Islam da changlakhi masini sulai Hudaybiyah amadi dawat asdini dawat asna karam haina sandoraki bano musalman karam haina laki bano bait rizwan karam haina tawki bano masigi matang da samlakro wari watai video asibu ichini na maru pan singna subscribe tawbiu amadi share tawbiu ipung khudi makta khangan biu loina like tawbiu haina request tawjari